ꯊꯧꯕꯥꯜ District Police Commando amasung 33 Assam Rifles ke apunba team amana lona thingkraba KCP apunba city maitegi member ahum nongmai ahumga konana White House area dagi fare 𝗧𝗢𝗧𝗏 pau ama fangbadagi Thobal Commando amasung 33 AR ge apunba team aduna White House area da chathakiba operation amada KCP apunba city maitegi member ahum adu fabani hari faraba sing adudi Imphal East District Kameng Khunjau dagi hojikna Khurai Thongam Leikai Popular High School manakta leiba 𝗬𝗏𝗡𝗏 alias edition 𝗪𝗏𝗀𝗏 apokpa 𝗵𝗵𝗂𝗏 Thobal District Thobal Wangke Mamang Leikai dagi 𝗪𝗏𝗡𝗏 𝗑𝗏𝗏 𝗪𝗏𝗏 apokpa 𝗪𝗶𝗏𝗏 amadi Imphal West District Manung Chanba Mayang Imphal Thana Mamang Leikai dagi Konsam 𝗓𝗏 𝗪𝗏𝗏 apokpa 𝗪𝗏𝗏 ni hari makhoi ahum dagi pistol ahum magazine ahum amasung kapa yariba maru 13 mobile phone mari registration number yaudaba Mahindra Bolero ama fagale haina police tagi fangba pau amana hari makhoi ahumak fagalaba khutlai sing gari amadi mobile phone singa konana Lilong police station da makha taba logi thabak lokhatnaba sinakre hari Thobal District Police Commando amasung 33 Assam Rifles ke apunba team amana lona thingkraba KCP apunba city maitegi member ahum nongmai ahumga konana White House area dagi fare 𝗧𝗢𝗧𝗏 pau ama fangbadagi Thobal Commando amasung 33 AR ge apunba team aduna White House area da chathakiba operation amada KCP apunba city maitegi member ahum adu fabani hari faraba sing adudi Imphal East District Kameng Khunjau dagi hojikna Khurai Thongam Leikai Popular High School manakta leiba 𝗬𝗏𝗡𝗏 alias edition 𝗪𝗏𝗏 apokpa 𝗪𝗵𝗏𝗂𝗏 Thobal District Thobal Wangke Mamang Leikai dagi 𝗪𝗏𝗡𝗏 𝗑𝗏𝗏 apokpa 𝗪𝗶𝗏𝗏 amadi Imphal West District Manung Chanba Mayang Imphal Thana Mamang Leikai dagi Konsam 𝗓𝗏 𝗪𝗏𝗏 apokpa 𝗪𝗏𝗏 ni hari makhoi ahum dagi pistol ahum magazine ahum amasung kapa yariba maru 13 mobile phone mari registration number yaudaba Mahindra Bolero ama fagale haina police tagi fangba pau amana hari makhoi ahumak fagalaba khutlai sing gari amadi mobile phone singa konana Lilong police station da makha taba logi thabak lokhatnaba sinakre hari